Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. High Court of Manipur na pikiba direction matung inna laisram Kamal Babu mangkiba report ngasi pikhatkadabani. Laimakhongda laiba 57 Mountain Division campus manungda thabak suba changkhibadagi ngasi fawba thiba khangna lerkhiba laisram Kamal Babu gi mari makhong thidongna High Court of Manipur na semkhiba committee report ngasi court asigi Chief Justice D Krishna Kumar amadi Justice Golmai Gaifushil Yukabuiga Besta Pikhatkadabani ningsingba yabadi hairiba committee asida Kangpupi SP Manoj Prabhakar, Kangpupi SDC CH Hefa, Imphal West ki SP Sivakanta amadi 57 Mountain Division Signal Regiment Commanding Official Singh Yauki. Yaikoma News tagi lokhojarake. Ukhrul District Tharamba Popi Lam Acre Nifuga mga yanthatuna manghankre. Ukhrul SDPO na luchingduna Manipur Police Forest Department BSA personnel amadi Executive Magistrate Apunba Team Amana Ukhrul District Litan Police Station Jurisdiction Manung Chana Laiba Fungyar Subdivision Gi Mapithel Hill Range Tharamba Popi Acre Nifuga mga Mangta Han Kibaga Loinana Popi Tharamba Meeoi ani amasu phagatpangamkhre hairi Police na Pharaba Meeoi adudi Lekho Hau Ki Kutranga Nipan amadi Semgauthang Khongsai Kuntra Kawi hairi Makhataba investigation chathabada police na FIR ama register tawkre haina paus na makhatari Kakchingda naha ani umasa amada pulap thauri yanduna siramle hairi Yaikoma News tagi lokhojarake Speaker TH Satyaberta amadi Union Home Minister Amit Shah ka ngasi unaduna wari sanakre Manipur thokliba irang asi athuba matamda loisinaba kanna hotnari haina Union Home Minister Amit Shah na Manipur gi Speaker TH Satyaberta Singh unaduna wari sanabada fongdokre wari sanakiba adu ngasi Numit yung mamatong charang na pung taraganitoy ka minitara mga rom tarakpa duay da unaduna wari sanakibani hari. Union Home Minister Amit Shah ka unaduna wari sanaba adu da Manipur gi hawzik oriba law and order gi fibam chathok tasin tawbada khudong chadaba kaya mayok nariba amadi summit loan gi matang da kupna khana ki haina policy na makhatari. Bharat Sarkar na Indo-Myanmar border sambal khabagi thabak hena kansinkre Bharat Sarkar na Indo-Myanmar border sambal khabagi thabak hena kansinkre haina Times of India na report tawkre Policy na makhatar duna high kilometer 1643 sangba Indo-Myanmar border fencing khabagi thabak Border Road Organization BRO na soriba thabak asi chahi amagi manungda loisinba ngamnaba pandam thamli ngamkhai sambal khabagi thabak asida Bharat Sarkar na lupa crore lising kullom thadabaga loinana ahenba crore lising taragamatoi thadaduna Border Road humpurom sengbatkre Border fencing mapung phana tawrabadi illegal threatsing thingbada natana Border area da leriba miyam da su chauna kanaba fanglagani haina policy na makhatari. Bangladesh ki retired army personnel amana Assam amadi Kolkata asi numit marini da loksin bangami haina ki halakre. Mayang Imphal kontrakta lalhobani chingnaba masel nongmai kamnakre Mayang Imphal police station gi manung chanba kontrak makhalaikai dagi khara chatlaga laiba sagai sabi area da hokiba hingda lalhobo oirangani chingnaba group ani gi marakta kanma mawngda nongmai kamnakre police tagi phangba paw gi matung inangarang ahing nungai matung dagi nakalani gi marakta bom yauna nongmai kamnakiba adu ngasi ayu angan bapung mari fawbo chathaki Mayang Imphal police station gi kangbu ama mafam aduda ngasi ayuk changsenuna yengbada khulai paiba singi training camp oigani haina chingnaba loksang ama May thadok lama thengna bagal loinana atopa sang amadana bom tasinuna pokai khibagi mafam lerama thengna ki hari pausina makha tarduna mafam aduda I kaya tarama thengna bana nongmai kapna ba aduda so apan kaya yarongani haina thajanari adumakpu Meeoi kaya so apan nangkhrabage haibadi chapchana khangmangamdri mafam adudagi police na mobile handset ama wallet ama ATM card manga Aadhaar card ani amasung PAN card ama fagat pangam ki hari